ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯌꯨꯝ ꯑꯃꯈꯛꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ꯫ ꯅꯣꯡꯃꯗ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯁꯤꯖꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯅꯩ꯫ ꯑꯗꯨꯅꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯣꯝꯕꯤꯅꯧꯒꯤ ꯏꯃꯨꯡꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯇꯣꯝꯕꯤꯅꯧ ꯍꯥꯏꯔꯤ ꯆꯍꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ꯫ ꯂꯦꯝꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯖꯗꯕ ꯁꯥꯖꯠ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅꯕꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯑꯗꯨꯅꯏꯃꯨꯡ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯃꯄꯥꯟꯖꯔꯤꯕꯅꯤ꯫ ꯃꯥꯡꯒꯣꯜꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯥ? ꯃꯔꯣꯏꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯣ ꯂꯥꯎ, ꯃꯟꯕ ꯂꯣꯏꯔꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯋꯥꯏꯀꯨꯞꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯔꯤꯕ꯫ ꯃꯁꯤꯗ ꯂꯣꯏꯅꯕ ꯃꯟꯅꯅꯕ ꯍꯣꯠꯅꯕꯗꯅꯦ ꯈ꯭ꯋꯥꯡ ꯀꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯂꯧꯁꯤꯜꯂꯣ ꯂꯥꯎꯋꯣ, ꯆꯥꯛ ꯊꯦꯡꯅꯤꯀꯣ." ꯏꯃꯨꯡꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯝꯐꯥꯁꯅꯥ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, "ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ?" "ꯂꯣꯏꯔꯦ, ꯆꯥꯝꯗꯤ ꯆꯥꯝꯗ꯭ꯔꯤꯕꯅꯤ, ꯆꯥꯝꯊꯣꯛ꯫ ꯏꯃꯥꯁꯤ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯊꯕꯛ ꯑꯃꯨꯛ ꯆꯠꯊꯣꯛꯂꯝꯕꯅ ꯍꯥꯜꯂꯕꯗꯤ ꯎꯅꯔꯣꯏꯗꯣꯔꯤꯕꯅꯤ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯕꯤꯅꯧ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯃꯈ꯭ꯋꯥꯡꯗꯣ ꯍꯥꯏꯐꯦꯠ ꯅꯥꯏ꯫ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯏ ꯏꯄꯦꯝꯃ, ꯇꯧꯔꯗꯧꯅꯤ꯫ ꯉꯥꯏꯍꯥꯛ ꯍꯦꯛ ꯐꯝꯕꯗꯅꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯕ." "ꯏꯃꯥ, ꯌꯥꯒꯗ꯭ꯔꯣ? ꯉꯁꯥꯏꯅ ꯅꯃꯧꯅ ꯑꯗꯨꯝ ꯃꯟꯖꯒꯦ ꯍꯥꯏꯖꯕꯅꯤ." "ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯉꯁꯥꯏꯈꯩ ꯀꯣꯜꯂꯒ ꯐꯝꯂꯨꯕꯒꯤ ꯍꯧꯒꯠꯄꯗ ꯈꯖꯤꯛ ꯅꯥꯕꯒꯤ ꯋꯥꯅꯤ꯫ ꯐꯔꯦ. ꯑꯁꯨꯝꯅ ꯃꯔꯣꯏ ꯃꯄꯨꯜ ꯀꯌꯥ ꯃꯃꯜꯂꯛꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯅꯀꯨ ꯏꯕꯨꯡꯉꯣꯟꯅꯅꯦ ꯃꯔꯣꯏꯒ ꯈꯖꯤꯡ ꯑꯆꯞꯄꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯇꯪꯈꯥꯏ ꯈꯥꯏꯔꯒ ꯐꯖꯅ ꯉꯧꯔꯒ ꯆꯥꯕ ꯄꯥꯝꯖꯕ ꯑꯁꯤꯗ ꯑꯩꯁꯨꯅꯦ ꯈ꯭ꯋꯥꯡꯒ ꯅꯥꯕ ꯈꯥꯡꯕꯅꯤꯍꯦ꯫ ꯍꯩ, ꯐꯖꯅ ꯉꯧꯀꯣ. ꯍꯥꯎꯇ꯭ꯔꯗꯤ ꯅꯀꯨ ꯏꯕꯨꯡꯉꯣꯟꯅ ꯇꯥꯏꯅꯗꯣꯏꯁꯦ ꯑꯩꯉꯣꯟꯗꯅꯤ." "ꯍꯣꯏ ꯏꯃꯥ." "ꯊꯦꯡꯈꯤꯅꯤ, ꯄꯨꯁꯤꯟꯈ꯭ꯔꯣ. ꯍꯣꯔꯦꯟ ꯏꯕꯨꯡꯉꯣꯟꯅ ꯑꯩꯕꯨ ꯍꯪꯂꯕꯗꯤ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯈꯤ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯏꯃꯥ." ꯇꯝꯐꯥꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅꯧ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯪ ꯑꯃꯨꯛꯇꯪ ꯀꯟꯊꯣꯛꯂꯒ ꯃꯁꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯊꯣꯡꯒꯥꯜꯗ ꯊꯣꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯃꯆꯥꯅꯨꯄꯤꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯑꯃꯨꯛ ꯍꯪꯉꯤ, "ꯂꯩꯕꯨ ꯂꯩꯔꯝꯕ꯭ꯔꯅꯦ?" "ꯂꯩꯕꯨꯗꯤ ꯂꯩꯔꯝꯃꯦ. ꯑꯗꯨꯗ ꯃꯆꯨꯗꯣ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯕ. ꯑꯗꯨꯗ ꯑꯗꯨꯝ ꯂꯧꯔꯛꯇ꯭ꯔꯦ." "ꯏꯃꯥ ꯏꯕꯦꯝꯃ, ꯃꯐꯦꯜ ꯐꯦꯟꯅꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯃꯆꯨ ꯈꯔ ꯈꯦꯠꯅꯔꯁꯨ ꯑꯗꯨꯛ ꯌꯥꯕꯅꯤ. ꯀꯩꯁꯨ ꯈꯪꯉꯣꯏ." "ꯑꯗꯨꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯟꯅꯗ꯭ꯔꯗꯤ. ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯒ ꯃꯥꯟꯅꯕ ꯃꯆꯨꯗꯣ ꯑꯗꯨꯝ ꯂꯩꯖꯔꯨꯔꯒꯦ." "ꯍꯣꯏ. ꯍꯣꯔꯦꯟ ꯍꯦꯛ ꯆꯠꯂꯨ. ꯊꯕꯛ ꯀꯨꯏꯅ लेप्ꯄ ꯍꯧꯅꯗꯦ. ꯏꯃꯥꯅꯦ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗꯅꯤ. ꯃꯥꯒ ꯑꯃꯨꯛ ꯇꯧꯅꯔꯨꯒꯦ." "ꯍꯣꯏ ꯏꯃꯥ." "ꯍꯩ, ꯊꯕꯛꯇꯣ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯅꯅꯝꯃꯅ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ. ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ." "ꯍꯣꯏꯕ ꯏꯃꯥ." ꯇꯣꯝꯕꯤꯅꯧ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯅꯝꯃ, ꯑꯩ ꯀꯩꯀꯩ ꯇꯧꯔꯧꯒꯦ?" "ꯅꯪ ꯂꯥꯛꯑꯕ꯭ꯔꯣ?" "ꯑꯧ." "ꯏꯟꯁꯥꯡ ꯋꯥꯠꯂꯤꯕ꯭ꯔꯣ?" "ꯏꯟꯁꯥꯡꯗꯤ ꯃꯨꯟꯗꯧꯔꯤ. ꯃꯔꯣꯏꯁꯦ ꯉꯧꯒꯗꯧꯕ ꯋꯥꯠꯂꯤ." "ꯅꯠꯇꯦ, ꯅꯪꯕꯨ ꯂꯪ ꯂꯧꯕ ꯆꯠꯈꯤꯕꯗꯨꯕꯨ ꯂꯧꯔꯛꯑꯕꯣ?" "ꯂꯧꯔꯛꯇ꯭ꯔꯦ. ꯃꯆꯨꯗꯣ ꯃꯥꯟꯅꯔꯝꯗ꯭ꯔꯦ." "ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯕ?" "ꯍꯣꯔꯦꯟꯂ ꯀꯩꯅꯣ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ." ꯐꯔꯦ. ꯏꯅꯝꯃꯅꯦ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯑꯒꯦ. ꯅꯪꯁꯨ ꯂꯩꯖꯔꯨꯔꯣ." ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯝꯐꯥꯁꯅꯥ ꯃꯥꯁꯨ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯆꯩ꯫ ꯌꯨꯝ ꯀꯣꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯍꯦꯛ ꯆꯥꯖꯩ꯫ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯏ꯫ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯆꯥꯏꯕꯤ ꯊꯦꯡꯅꯩ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯐꯤ ꯐꯅꯦꯛꯀꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯩ꯫ ꯃꯗꯨꯗ ꯂꯪꯒꯤ ꯋꯥ ꯍꯦꯛ ꯄꯟꯅꯔꯛꯏ꯫ ꯆꯥꯏꯕꯤꯅ ꯍꯥꯏ, "ꯃꯩꯔꯤ ꯃꯈꯣꯡ ꯍꯥꯏꯕ? ꯑꯗꯨꯒꯤ ꯂꯪ ꯑꯉꯥꯡꯕꯗꯨꯗꯤ ꯂꯩ ꯀꯩꯅꯣ? ꯃꯄꯨ ꯀꯌꯥ ꯋꯥꯠꯂꯤꯅꯦ ꯍꯥꯏꯒꯦꯅꯦ?" "ꯌꯥꯝꯗ꯭ꯔꯕ ꯃꯥꯜꯂꯤ. ꯀꯛꯀꯗꯕ ꯅꯥꯠ 1.5 ꯋꯥꯠꯂꯦ ꯍꯥꯏꯒꯨꯝ ꯇꯧꯏ." "ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ. ꯂꯧꯈ꯭ꯔꯣ ꯑꯗꯨꯝ." "ꯌꯥꯔꯅꯤꯗ ꯏꯆꯦ." "ꯀꯩꯅꯣꯍꯦ, ꯑꯗꯨꯈꯛ ꯂꯧꯕꯕꯨ?" "ꯌꯥꯔꯅꯤꯌꯦ ꯏꯆꯦ." "ꯌꯥꯝꯅ ꯄꯛꯇꯦꯀꯣ ꯅꯪ." "ꯅꯠꯇꯦ, ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯑꯔꯩ ꯂꯩꯇ ꯂꯥꯛꯂꯀꯥꯟꯗ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅꯒꯗꯕ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯌꯨꯝꯁꯤꯗ ꯌꯧꯔꯦ, ꯆꯪꯁꯤ. ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯄꯥꯛꯅ ꯍꯦꯛ ꯂꯥꯛꯄꯤꯕ ꯅꯠꯇꯦ. ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯗꯕꯨ ꯀꯌꯥꯝ ꯂꯥꯛꯈ꯭ꯔꯕꯒꯦꯅꯦ?"
ꯑꯃꯨꯔꯛ ꯃꯉꯥꯏ ꯂꯥꯛꯀꯦꯅ ꯂꯥꯛꯂꯝꯕꯗ ꯈꯔꯁꯨ ꯆꯠꯊꯣꯛꯄ ꯐꯩꯀꯣ ꯅꯪ ꯃꯊꯪ ꯆꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤꯅꯤꯗ ꯏꯆꯦ ꯂꯥꯎ ꯂꯥꯎ ꯆꯪꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯑꯔꯨꯕꯤ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇꯁꯨ ꯀꯔꯤꯅꯣꯃ ꯌꯥꯟ ꯆꯥꯏꯕꯤꯕꯨ ꯀꯧꯔꯤ ꯍꯣ ꯆꯥꯏꯕꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯇꯈꯩ ꯅꯪꯕꯨ ꯀꯩꯆꯠ ꯆꯠꯇꯨꯅ ꯂꯩꯔꯕꯣ ꯆꯠꯂꯦ ꯍꯥꯏꯔꯗꯤ ꯌꯨꯝꯒꯤ ꯊꯣꯡꯁꯤꯗꯁꯨ ꯂꯣꯟꯗ꯭ꯔꯃꯛꯁꯨ ꯉꯥꯁꯤꯜꯂꯨꯗꯅ ꯁꯕꯥꯛ ꯐꯥꯈꯩꯁꯨ ꯇꯝꯃꯤ ꯍꯣ ꯆꯥꯏꯕꯤ ꯑꯩ ꯂꯥꯛꯏꯌꯦ ꯇꯨꯝꯂꯒ ꯂꯩꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯅ ꯀꯧꯕꯤ ꯈꯨꯝꯂꯛꯄ ꯅꯠꯇꯦ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯆꯥꯏꯕꯤꯅ ꯇꯥꯔꯗꯨꯅ ꯃꯈꯣꯜꯗ ꯍꯧꯅ ꯈꯨꯝꯃꯤ ꯍꯣ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯅꯥꯅꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯑꯩꯅꯤ ꯀꯩꯅꯣ ꯍꯩꯃꯥ ꯑꯔꯨꯕꯤꯌꯥ ꯅꯪ ꯑꯣꯏꯔꯦ ꯊꯣꯡ ꯀꯩꯁꯦ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯊꯝꯂꯒ ꯀꯗꯥꯏꯗ ꯆꯠꯂꯣꯏꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯍꯩꯃꯥ ꯑꯩꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒ ꯂꯣꯏꯅ ꯀꯥꯎꯔꯝꯂꯦꯗꯅ ꯏꯅꯦ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯈꯣꯟꯖꯦꯜꯒ ꯁꯤꯗꯈꯩ ꯅꯪ ꯀꯧꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯆꯥꯏꯕꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯝꯐꯥꯁꯅꯥꯕꯨ ꯎꯔꯗꯨꯅ ꯑꯦ ꯇꯝꯐꯥꯁꯅꯥ ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯕꯣ ꯀꯩꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯈꯣꯏꯅꯤ ꯄꯨꯜꯂꯝꯂꯤꯕ ꯑꯁꯤꯕꯣ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥꯎ ꯇꯝꯐꯥꯁꯅꯥ ꯍꯣꯏꯒ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕ ꯌꯥꯏꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯂꯩꯒꯦꯅꯦ ꯍꯣ ꯑꯩꯉꯣꯟꯗꯒꯤꯅꯦ ꯂꯪ ꯃꯄꯨ ꯑꯝꯇ ꯄꯤꯈꯤꯒꯦ ꯇꯧꯕ ꯇꯝꯐꯥꯁꯅꯥ ꯅꯪꯕꯨ ꯐꯅꯦꯛꯀ ꯁꯥꯔꯕ꯭ꯔꯅꯦ ꯑꯩꯅ ꯁꯥꯕꯩ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯅ ꯁꯥꯕꯩꯅꯤ ꯑꯣ ꯅꯣꯏ ꯏꯆꯦ ꯆꯥꯏꯕꯤꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯑꯔꯩꯕꯈꯩ ꯍꯦꯛ ꯂꯧꯈꯣ ꯆꯥꯏꯕꯤꯅ ꯀꯥꯔꯟ ꯉꯥꯡꯖꯅꯨꯀꯣ ꯅꯪ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯂꯩꯔꯒ ꯄꯨꯔꯛꯏꯅꯤ ꯑꯩ ꯀꯃꯥꯏ ꯇꯧꯕꯅꯣ ꯆꯥꯁꯤ ꯀꯩꯅꯣ ꯄꯥꯝꯖꯈ꯭ꯔꯕ ꯁꯤꯡꯖꯨꯅꯤ ꯏꯅꯥꯎ ꯇꯝꯐꯥꯁꯅꯥꯁꯨ ꯌꯥꯎꯔꯤ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯃꯤꯟꯅꯔꯁꯤ ꯃꯁꯤꯗ ꯇꯝꯐꯥꯁꯅꯥꯅ ꯏꯆꯦ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯆꯥꯔꯔꯣꯏꯒꯦ ꯀꯩꯅꯣ ꯃꯍꯥꯎ ꯌꯦꯡꯈꯤꯁꯤ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯃꯤꯟꯅꯕꯩ ꯋꯥꯕꯣ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯆꯥꯗ ꯂꯥꯛꯇꯅ ꯆꯠꯈꯤꯕ ꯀꯥꯏꯗꯤ ꯌꯥꯔꯣꯏꯀꯣ ꯁꯤ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨꯁꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯁꯤ ꯑꯩ ꯐꯛ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯐꯠ ꯀꯥꯈꯠꯂꯒ ꯏꯃꯨꯡꯗꯒꯤ ꯐꯛ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯥꯏ ꯑꯔꯨꯕꯤ ꯐꯝꯊꯩ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯝꯐꯥꯁꯅꯥ ꯐꯝꯊꯔꯛꯑꯣ ꯀꯩꯅꯣ ꯇꯝꯐꯥꯁꯅꯥ ꯃꯥꯗꯤ ꯇꯁꯦꯡꯅ ꯐꯝꯊꯗꯨꯅ ꯂꯩꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯕꯅ ꯍꯦꯛ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯝꯊꯩ ꯑꯔꯨꯕꯤꯅ ꯂꯥꯎꯕꯤ ꯍꯣꯏ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯌꯥꯎꯔꯛꯎꯀꯣ ꯃꯣꯔꯣꯛꯇꯤ ꯁꯥꯗꯧꯔꯕꯅꯤ ꯍꯣꯏ ꯇꯣꯠꯂꯝꯃꯣ ꯇꯣꯠꯂꯝꯃꯣ ꯑꯩ ꯂꯪ ꯑꯃꯨꯛꯇ ꯊꯤꯔꯛꯈꯤꯒꯦ ꯀꯣꯟꯅ ꯊꯤꯔꯣ ꯀꯩꯅꯣ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯇꯣꯠꯇ ꯇꯣꯠꯂꯝꯃꯨꯍꯦ ꯏꯕꯦꯝꯃ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯗꯨꯅ ꯁꯤꯡꯖꯨ ꯃꯌꯨꯝꯗ ꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯐꯖꯅ ꯇꯣꯠꯂꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯗꯣꯏꯖꯥꯅꯤ ꯏꯕꯦꯝꯃ ꯆꯥꯔꯁꯤ ꯆꯥꯕ ꯍꯧꯔꯣ ꯏꯆꯦ ꯆꯥꯏꯕꯤ ꯊꯣꯛꯂꯒ ꯄꯨꯟꯅ ꯆꯥꯁꯤꯗ ꯊꯣꯛꯆꯔꯁꯅꯤ ꯀꯩꯅꯣ ꯆꯥꯔꯁꯤ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯔꯣꯅꯦ ꯇꯝꯐꯥꯁꯅꯥꯁꯨ ꯆꯥꯏ ꯍꯪꯂꯛꯏ ꯍꯥꯎꯇ꯭ꯔꯅꯦ ꯍꯥꯎꯏ ꯏꯆꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯄꯠꯐꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯗꯤꯅꯦ ꯏꯅꯦ ꯃꯨꯛꯇꯥꯃꯅꯤꯒꯤ ꯁꯤꯡꯖꯨ ꯑꯁꯤꯅꯤ ꯅꯪꯁꯨ ꯂꯩꯔꯗꯤ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯩꯌꯨ ꯆꯥꯏꯕꯤ ꯊꯣꯛꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯪꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯤꯅꯤ ꯇꯝꯐꯥꯁꯅꯥ ꯃꯩꯔꯤ ꯃꯈꯣꯡꯒꯤ ꯍꯥꯏꯗꯨꯗꯤ ꯁꯤꯅꯤ ꯁꯤ ꯃꯄꯨꯟꯁꯤꯃ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯒ ꯄꯤ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯧꯁꯤꯜꯂꯨ ꯏꯕꯦꯝꯃ ꯃꯄꯨꯛ ꯐꯈ꯭ꯔꯕ ꯏꯇꯥꯅꯤ ꯆꯥꯏꯕꯤꯁꯨ ꯐꯝꯊꯔꯛꯇꯨꯅ ꯍꯥꯎꯕ꯭ꯔꯣ ꯁꯤꯡꯖꯨꯁꯤꯕꯣ ꯀꯝꯗꯧꯒꯦꯅꯦ ꯌꯥꯝꯅ ꯍꯥꯎꯋꯤ ꯏꯆꯦ ꯆꯥꯏꯕꯤ ꯃꯥꯁꯨ ꯆꯥꯏ ꯆꯥꯗꯨꯅ ꯋꯥ ꯑꯃ ꯑꯅꯤ ꯉꯥꯡꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯅꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯑꯔꯨꯕꯤꯅ ꯇꯝꯐꯥꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄꯁꯦ ꯂꯩꯐꯝꯒꯗꯤ ꯈꯪꯗꯕꯅꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯦ ꯏꯆꯦ ꯑꯗꯨ ꯇꯝꯐꯥꯁꯅꯥ ꯏꯆꯦꯕꯨ ꯋꯥ ꯑꯃꯇꯪꯗꯤ ꯅꯪꯉꯣꯟꯗ ꯁꯨꯝ ꯍꯥꯏꯅꯤꯡꯉꯤꯗ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯔꯒ ꯅꯪ ꯑꯩꯈꯣꯏꯗ ꯀꯥꯏꯗꯤ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯋꯥꯐꯝꯁꯦ ꯆꯤꯟꯒ ꯊꯣꯛꯄ ꯌꯥꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯔꯣꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯋꯥꯐꯝꯁꯦ ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯠꯇꯦ ꯆꯥꯏꯕꯤ ꯋꯥꯐꯝꯁꯤꯕꯨ ꯍꯥꯏꯔꯁꯤꯔꯅꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯖꯤꯟꯅꯩ ꯆꯥꯏꯕꯤꯁꯨ ꯍꯦꯛ ꯈꯨꯝꯗꯣꯛꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯋꯥꯐꯝꯁꯦ ꯇꯝꯐꯥꯁꯅꯥꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯈꯛ ꯊꯥꯖꯗꯦ ꯑꯗꯨꯅ ꯏꯇꯥ ꯋꯥꯐꯝꯁꯦ ꯇꯝꯐꯥꯁꯅꯥꯗ ꯍꯥꯏꯗꯣꯛꯄꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄ ꯋꯥꯐꯝ ꯑꯁꯤꯅ ꯇꯝꯐꯥꯁꯅꯥ
ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯂꯛꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯑꯔꯨꯕꯤꯅ ꯍꯥꯏꯗꯤ ꯍꯥꯏꯔꯒꯦꯀꯣ ꯇꯝꯐꯥꯁꯅꯥ, ꯑꯗꯣ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯥꯏꯅ ꯆꯤꯟ ꯀꯥꯏꯗꯤ ꯊꯣꯛꯂꯛꯄ ꯈꯛ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯗꯣꯔꯛꯑꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ, ꯁꯤꯅꯅꯤꯀꯣ ꯍꯥꯏꯁꯤꯅꯤ꯫ ꯏꯆꯦ, ꯑꯁꯦꯡꯕꯗꯨꯗ ꯍꯥꯏꯕꯤꯌꯨꯁꯤ, ꯀꯔꯤ ꯋꯥꯅꯣ? ꯋꯥꯐꯝꯁꯦ ꯅꯄꯨꯔꯣꯏꯕ ꯇꯣꯂꯦꯟꯒꯤ ꯋꯥꯅꯤ꯫ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯤ ꯀꯔꯝꯕ ꯋꯥ? ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ, ꯑꯩ ꯍꯥꯏꯔꯒꯦ꯫ ꯇꯣꯂꯦꯟꯁꯦ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯝꯐꯥꯁꯅ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ ꯏꯆꯦ? ꯃꯗꯨꯕꯨ ꯑꯁꯦꯡꯕ ꯋꯥꯔꯥ? ꯑꯁꯦꯡꯕꯅꯤ, ꯑꯁꯦꯡꯕ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯅꯦ? ꯈꯪꯗꯦ ꯏꯆꯦ, ꯑꯩ ꯈꯪꯗꯦ꯫ ꯑꯣ, ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯅꯪꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯏꯗꯣꯝꯆꯥ ꯇꯣꯝꯕꯤꯅꯧꯁꯦ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯃꯤ ꯐꯕ ꯌꯥꯝꯅ ꯃꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯇꯝꯐꯥꯁꯅꯥ, ꯃꯥꯃꯨꯛ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯣꯏꯍꯤ꯫ ꯇꯣꯂꯦꯟ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯨꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯊꯝꯕ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯃꯔꯝꯒꯤ ꯋꯥ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯉꯥꯡꯗꯦ꯫ ꯃꯥꯃꯛꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯏꯆꯝ ꯆꯝꯅ ꯍꯧꯔꯛꯄ ꯑꯩꯅꯤ, ꯑꯗꯨꯒ ꯑꯁꯨꯛ ꯆꯥꯎꯕ ꯅꯝꯊꯥꯛ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯃꯃꯜ ꯂꯩꯇꯅ ꯃꯈꯣꯏꯅ ꯈꯟꯕ꯫ ꯑꯈꯪꯕ ꯀꯥꯡꯕꯨꯅꯗꯤ ꯅꯪꯁꯤ ꯑꯇꯣꯝꯕꯤꯅꯤ, ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯅꯪꯉꯣꯟꯗ ꯆꯤꯟ ꯀꯥꯡꯅꯤꯡꯂꯕꯅꯤꯗ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯄꯨꯝꯅꯃꯛ ꯈꯪꯍꯧꯏ, ꯎꯍꯧꯏ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯕꯅꯤ꯫ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯕ꯫ ꯍꯧꯖꯤꯛꯀꯥꯟꯁꯤ ꯆꯦꯜꯂꯨꯔꯕꯁꯤꯡꯁꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯧꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯨꯍꯣꯡꯈꯠꯅꯔꯛꯂꯦꯗ꯫ ꯃꯇꯝꯁꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯈꯪꯅꯖꯔꯤꯕ, ꯅꯨꯡꯁꯤꯅꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯍꯥꯟꯅ ꯊꯤꯖꯤꯟꯍꯧꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯅꯠꯇꯦ, ꯅꯪꯕꯨ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯂꯨꯕ ꯑꯃꯨꯛ ꯌꯥꯔꯤꯕꯔꯣ? ꯇꯝꯐꯥꯁꯅ ꯇꯁꯦꯡꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯈꯜꯂꯛꯂꯤ ꯋꯥꯈꯜꯗ ꯃꯋꯣꯟ꯫ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯋꯥ ꯃꯊꯪ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯍꯥꯏꯖꯤꯜꯂꯛꯄ ꯂꯦꯞꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯇꯝꯐꯥꯁꯅꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯜꯍꯟꯕ ꯑꯁꯤꯅꯤ꯫ ꯆꯥꯏꯕꯤꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯅꯁꯛ ꯍꯥꯏꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯤꯕ, ꯄꯥꯝꯃꯨꯏꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯃꯇꯝꯅꯗꯤ ꯍꯜꯂꯒ ꯆꯠꯂꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛ? ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯣ, ꯎꯄꯥꯏꯕꯨꯗꯤ ꯀꯔꯤ ꯂꯩꯔꯨꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯛꯇꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ꯫ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯆꯥꯎꯅ ꯃꯤꯅꯝꯂꯤꯗꯣ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝ, ꯏꯃꯨꯡꯒꯅꯦ ꯀꯥꯡꯈꯣꯡ ꯆꯦꯍꯟꯒꯗꯕꯅꯤ꯫ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯍꯥꯏꯔꯨꯔꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯒꯗꯕ ꯋꯥꯐꯝꯂꯕ ꯁꯤꯕꯨ? ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯃꯈꯣꯜꯗꯨ ꯇꯞꯊꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦꯅꯦ? ꯏꯆꯦ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕꯤ ꯑꯩꯅ ꯅꯣꯡꯃꯇ ꯑꯩꯅ ꯃꯈꯣꯏꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕꯤ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯤꯅꯝꯂꯝꯕ ꯑꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯒꯤꯁꯦ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯋꯥ ꯏꯟꯁꯤꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯥꯏꯅꯅꯕ ꯍꯨ ꯀꯥꯞꯁꯤꯟꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯅꯅꯥꯎ ꯈꯪꯖꯩ ꯏꯆꯦ꯫ ꯑꯗꯨꯅꯤ, ꯃꯈꯣꯏꯕꯨꯅꯦ ꯅꯪꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯕꯨ ꯍꯦꯛꯇ ꯃꯤꯅꯝꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯃꯤꯅꯗꯤ ꯅꯪꯁꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤ꯫ ꯇꯝꯐꯥꯁꯅ ꯁꯥꯎꯕꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯁꯣꯔꯗꯨ ꯐꯣꯏꯅ ꯍꯣꯜꯂꯒ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯇꯧꯗꯨꯗ ꯑꯔꯨꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯩꯃꯥ, ꯀꯩꯅꯣꯅꯦꯍꯦ? ꯉꯥꯏꯈꯣ, ꯐꯝꯊꯔꯛꯈꯨꯑꯣ꯫ ꯑꯩ ꯆꯠꯂꯒꯦ ꯏꯆꯦ, ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯇꯝꯐꯥꯁꯅꯥ, ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯅꯣ? ꯁꯤꯡꯖꯨ ꯀꯩꯁꯦ ꯂꯣꯏꯐꯥꯎ ꯆꯥꯈꯤꯁꯦ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯀꯨꯝꯊꯈ꯭ꯔꯤ꯫ ꯆꯥꯏꯕꯤꯅ ꯂꯥꯎꯏ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯂꯪꯒ ꯑꯝꯇ ꯄꯨꯗ꯭ꯔꯤꯅꯦꯍꯦ꯫ ꯇꯝꯐꯥꯁꯅꯥ, ꯂꯪꯁꯦ ꯄꯨꯈ꯭ꯔꯣꯅꯦ ꯅꯪꯕꯣ꯫ ꯇꯝꯐꯥꯁꯅꯥ ꯀꯧꯔꯤꯕ ꯑꯗꯨꯒ ꯇꯥꯗꯈꯩ ꯇꯝꯐꯥꯁꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯅꯤꯗꯨ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯆꯥꯏꯕꯤꯅ ꯅꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯁꯨ ꯍꯩꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ꯫ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯕ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ,
ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯁꯥꯊꯤ ꯈꯔ ꯇꯝꯂꯛꯑꯦ ꯑꯃꯁꯦ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯇꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯍꯥꯏꯖꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯥꯎꯈ꯭ꯔꯦ ꯐꯖꯅ ꯁꯥꯎꯈ꯭ꯔꯦ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯕꯒ ꯂꯥꯟꯖꯥꯎ ꯑꯃ ꯇꯧꯔꯕꯗꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯃꯥꯒꯤ ꯃꯅꯦꯝ ꯏꯗꯣꯝꯆꯥ ꯇꯣꯝꯕꯤꯅꯧꯗꯣ ꯃꯥ ꯑꯣꯏꯔꯤ ꯑꯩꯅ ꯃꯁꯛ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯩꯅꯕ ꯀꯥꯏꯁꯦ ꯃꯃꯥꯏ ꯍꯨꯠ ꯂꯩꯇꯨꯅ ꯆꯠꯈꯤꯗꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯂꯥꯟꯗꯤ ꯀꯩꯅꯣ ꯊꯥꯏꯅ ꯇꯣꯂꯦꯟꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯤ ꯀꯥꯏꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯣ ꯇꯧꯗꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣꯗꯤ ꯈꯪꯗꯦ ꯆꯦꯜꯂꯨꯔꯗꯤ ꯆꯦꯜꯂꯨꯔꯦ ꯁꯤ ꯍꯥꯏꯗꯣꯛꯄꯕꯨ ꯀꯩꯗꯧꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯃꯔꯥꯏꯅ ꯆꯥꯏꯖꯔꯁꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯨꯝꯍꯩ ꯌꯦꯡꯁꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯗ ꯇꯥꯏꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯃꯨꯛꯀ ꯅꯣꯛꯃꯤꯟꯅꯩ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯅꯧꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯁꯤꯠꯂꯝꯗꯕ ꯅꯨꯡꯁꯤꯠ ꯑꯃ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯂꯤ ꯇꯝꯐꯥꯁꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯖꯩ ꯃꯊꯟꯇ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯕ ꯃꯈꯣꯏ ꯇꯥꯆꯧꯃꯛꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯃꯥꯕꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯝꯕꯤ ꯁꯤꯗꯕꯨ ꯀꯔꯝꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯀꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯋꯥꯐꯝ ꯑꯁꯤ ꯂꯨꯆꯤꯟꯗꯨꯅ ꯊꯝꯕ ꯌꯥꯅꯕ ꯑꯣꯏꯕ ꯇꯥꯏ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯁꯤꯟꯅꯔꯤꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯔꯝ ꯈꯪꯂꯦ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯁꯤꯜꯂꯣꯏ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯒꯅꯤ ꯂꯥꯡꯂꯦꯟꯒ ꯁꯛꯍꯦꯟꯕꯤꯒ ꯈꯥꯎꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯔꯨꯕꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯈꯥꯎ ꯑꯗꯨ ꯊꯝꯗꯨꯅ ꯋꯥꯏꯗ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯊꯛꯀꯦꯔꯥ ꯀꯜꯂꯛꯎꯔꯥ ꯊꯛꯅꯤꯡꯗꯦꯗ ꯑꯗꯨꯗꯤ ꯐꯝꯃꯨꯁꯤ ꯐꯝꯃꯔꯣꯏꯒꯦ ꯄꯣꯠ ꯆꯩꯁꯤ ꯌꯦꯟꯅ ꯊꯣꯛꯑꯁꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯪꯅꯅꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯕ ꯁꯥꯕ ꯑꯁꯤꯅꯅꯦꯀꯣ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯟꯅꯕ ꯍꯧꯏ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯁꯤꯃꯅ ꯅꯪꯒꯤ ꯑꯣꯏꯔꯤꯅꯤ ꯀꯕꯣꯛꯁꯤꯃꯗꯤ ꯑꯃꯃꯝ ꯌꯦꯟꯅꯗꯣꯏꯅꯤ ꯑꯩꯒꯤ ꯂꯪꯅ ꯁꯤꯗ ꯂꯩꯔꯤ ꯇꯣꯝꯕꯤꯅꯧꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯣ ꯑꯧ ꯏꯃꯥ ꯅꯈꯣꯏꯕꯨ ꯆꯥꯕ ꯌꯥꯕ ꯑꯃꯠꯇꯒ ꯌꯥꯎꯔꯛꯇ꯭ꯔꯅꯦ ꯂꯩꯕꯥꯛ ꯍꯋꯥꯏ ꯌꯥꯎꯋꯦ ꯏꯃꯥ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤ ꯇꯣꯝꯕꯤꯅꯧꯅ ꯆꯥꯏ ꯁꯛꯍꯦꯟꯕꯤꯁꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯇꯣꯝꯕꯤꯅꯧꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯐꯤꯔ ꯐꯅꯦꯛꯂ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯁꯤꯔꯣ ꯏꯃꯥ ꯐꯤ ꯃꯇꯦꯛꯅꯤꯗ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯏꯅꯝꯃꯒꯤ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯏꯃꯥ ꯁꯤꯕꯨ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯏꯟꯕꯗ ꯄꯛꯆꯔꯣꯏꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯄꯛꯆꯗꯅꯤ ꯍꯥꯏꯒꯦ ꯅꯅꯝꯃꯗꯤ ꯍꯔꯥꯎꯖꯔꯅꯤ ꯄꯤꯔꯨꯁꯨ ꯍꯣꯏ ꯏꯃꯥ ꯐꯤꯗꯣ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯉꯤ ꯃꯅꯝꯃꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯤꯗꯣ ꯄꯤꯗꯨꯅ ꯍꯥꯏ ꯏꯅꯝꯃ ꯁꯤ ꯀꯩꯊꯦꯜꯗꯒꯤ ꯏꯅꯝꯃꯒꯤꯅꯦꯅ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯃꯆꯨ ꯀꯥꯏꯁꯦ ꯈꯨꯐꯖꯁꯤ ꯌꯦꯡꯉꯣ ꯏꯅꯝꯃꯗꯤ ꯌꯥꯝꯅ ꯄꯛꯆꯔꯅꯤ ꯑꯝꯇ ꯏꯜꯂꯒ ꯌꯦꯡꯁꯤ ꯍꯔꯥꯎꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯇꯝꯐꯥꯁꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯝꯒꯗꯕꯅꯤ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯁꯤ ꯐꯤꯁꯤ ꯏꯟꯁꯤꯕ ꯑꯝꯇ ꯍꯧꯒꯠꯂꯣꯁꯤ ꯄꯥꯏꯔꯤꯕ ꯐꯤꯗꯣ ꯏꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯃꯉꯣꯟꯗ ꯏꯟꯁꯤꯜꯂꯛꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯔꯒ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟ ꯏꯉꯛꯉꯛꯅ ꯃꯅꯝꯃꯗ ꯌꯦꯡꯉꯤ ꯍꯥꯏꯖꯩ ꯏꯅꯝꯃ ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯇꯝꯐꯥꯁꯅꯥꯅ ꯃꯃꯤꯠꯇꯨꯅ ꯈꯥꯟꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯇꯧꯁꯤꯟꯅꯕ ꯅꯇꯥꯠ ꯑꯁꯤꯗ ꯑꯩꯅ ꯄꯪꯊꯒꯗꯕ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯑꯄꯪꯕꯤꯅꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯟꯕ꯭ꯔꯥ ꯄꯨꯖꯈ꯭ꯔꯣ ꯅꯪꯒꯤ ꯐꯤꯁꯤ ꯑꯩ ꯄꯥꯝꯗꯦꯅꯤ ꯏꯕꯦꯝꯃ ꯑꯩꯒꯤꯁꯨ ꯎꯄꯨ ꯊꯟꯅ ꯂꯩꯅꯦ ꯋꯥꯉꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ ꯃꯅꯝꯃꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯃꯍꯥꯛꯈꯛ ꯎꯈꯤꯗ꯭ꯔꯤ ꯆꯟꯗꯅꯃꯛꯀꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯏꯅꯝꯃꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯅꯆꯜꯗꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯏꯅꯝꯃ ꯅꯆꯜ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯗꯨ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯒꯗꯕꯅꯤ ꯑꯩꯅꯃꯛ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯪꯒꯤ ꯐꯤꯁꯦ ꯄꯨꯔꯒ ꯊꯣꯛꯆꯀꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯨ ꯇꯥꯞ ꯈꯨꯟꯀꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ ꯇꯣꯝꯕꯤꯅꯧꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏꯗꯨ ꯃꯀꯣꯛ ꯈꯣꯛꯇꯨꯅ ꯆꯥꯔꯤ
ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯃꯈꯣꯜ ꯀꯥꯏꯗꯨ ꯅꯤꯛꯂꯞ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯩ, ꯀꯩꯗꯧꯔꯦ? ꯑꯩꯅ ꯂꯩꯕ ꯐꯤꯁꯦ ꯏꯅꯝꯃꯅ ꯂꯧꯕꯤꯗ꯭ꯔꯦ꯫ ꯍꯥ? ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯌꯦꯡꯂꯒ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕ? ꯍꯥ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯐꯤꯁꯦ ꯏꯅꯝꯃꯅ ꯂꯧꯕꯤꯗ꯭ꯔꯦ꯫ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯂꯥꯛꯇꯅ ꯑꯣꯏꯅ ꯂꯪꯁꯦꯛ ꯄꯤꯔꯛꯂꯦ꯫ ꯇꯣꯝꯕꯤꯅꯧ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯪꯒꯨꯝꯕ ꯋꯥꯅꯤ꯫ ꯊꯥꯕꯨ ꯊꯥꯖꯔꯨꯗꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯂꯥꯡꯂꯦꯟꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯤ꯫ ꯏꯅꯝꯃꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯏꯃꯥ꯫ ꯑꯩꯕꯨ ꯇꯊꯤꯅ ꯉꯥꯡꯏ, ꯐꯤ ꯑꯁꯤꯁꯨ ꯂꯪꯊꯣꯛꯏ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯅꯕꯣ? ꯌꯦꯡꯉꯣꯏ, ꯏꯃꯥ ꯆꯪꯒꯦ, ꯏꯃꯥ ꯍꯥꯏꯒꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ, ꯑꯩ ꯍꯥꯏꯒꯦ꯫ ꯍꯥꯏꯗꯨꯅ ꯃꯥ ꯑꯣꯏꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯅꯦ? ꯇꯝꯐꯥꯁꯅꯥꯗꯤ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯕꯅꯤ꯫ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯍꯥꯛ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯑꯃꯗ ꯂꯩ꯫ ꯃꯗꯨꯗ ꯇꯣꯝꯕꯤꯅꯧꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯧꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯁꯤ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯐꯃꯨꯡ ꯅꯥꯀꯜꯗꯨꯗ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯔꯤꯡꯆꯨꯝ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯉꯤ꯫ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯃꯅꯤꯡꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯅꯧ ꯉꯛꯏ꯫ ꯉꯛꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯉꯤ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯧꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯅꯦ? ꯏꯃꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯁꯦꯁꯦ, ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯇꯝꯐꯥꯁꯅꯥꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯏꯃꯥꯈꯣꯏꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ, ꯀꯩꯊꯦꯜꯒꯤ ꯂꯨꯛꯃꯥꯏꯗ ꯍꯥꯞꯇꯨꯅ ꯌꯣꯟꯕ ꯂꯥꯏ ꯐꯗꯤꯕꯤꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯈꯟꯕ꯭ꯔꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯇꯁꯦꯡꯅ ꯉꯛꯏ꯫ ꯏꯃꯧꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯃꯃꯥꯏꯗꯨ ꯊꯣꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯃꯗꯨꯕꯨ ꯏꯆꯤꯜ ꯑꯁꯤꯅ ꯑꯃꯨꯛ ꯄꯜꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯏꯃꯥꯈꯣꯏꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯐꯪꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯗꯨꯕꯨ ꯀꯔꯝꯕ ꯋꯥꯈꯜꯂꯣꯅꯣ? ꯏꯃꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ꯫ ꯇꯥꯔꯣꯏꯌꯦ, ꯇꯥꯔꯣꯏꯕ, ꯇꯥꯁꯤꯟꯅꯔꯣꯏꯕ꯫ ꯅꯇꯥꯠ ꯈꯪꯉꯤ ꯏꯃꯥ, ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯁ꯭ꯋꯥꯏꯗꯒ ꯑꯝꯇ ꯂꯩꯔꯛꯀꯅꯨ꯫ ꯑꯁꯥꯎꯕ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯏꯃꯥ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯀꯣ ꯏꯃꯧ ꯏꯕꯦꯝꯃ꯫ ꯌꯥꯔꯦ, ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯕ꯫ ꯅꯈꯣꯏꯒꯤ ꯑꯃꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯄꯪꯊꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ꯫ ꯌꯥꯔꯦ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯅꯁꯛꯁꯤꯡꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯇꯣꯝꯕꯤꯅꯧ ꯃꯈꯥ ꯇꯥꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ꯫ ꯋꯥꯈꯜꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅ ꯀꯥꯗꯨꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯇꯝꯐꯥꯁꯅꯥꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯩ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ꯫ ꯑꯣꯠꯀꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯣꯠꯀꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ, ꯃꯁꯤꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯗꯅ ꯈꯪꯗꯣꯛꯂꯣꯏ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯏꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯚꯦꯝꯃ, ꯏꯅꯝꯃꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯕ ꯏꯃꯥ? ꯃꯇꯧ ꯑꯃꯗ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯅꯝꯃꯁꯦ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯕ ꯀꯔꯤꯅꯣ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯁꯥꯎꯅ ꯑꯣꯏ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛ ꯅꯅꯝꯃꯗ ꯋꯥ ꯉꯥꯡꯂꯨꯔꯅꯨ꯫ ꯍꯣꯔꯦꯟ ꯏꯪꯅ ꯇꯞꯅ ꯑꯣꯏꯅ ꯍꯪꯁꯤꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯏꯅꯝꯃꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯒꯨꯝꯕꯗꯤ ꯈꯛ ꯎꯈꯤꯗ꯭ꯔꯤ ꯏꯃꯥ ꯑꯩ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯟꯗꯥꯁꯨ ꯅꯣꯡꯃꯇ ꯁꯤꯖꯤꯟꯅꯈꯤꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯗꯤ ꯌꯥꯔꯦ ꯂꯦꯞꯄꯨ꯫ ꯅꯅꯝꯃ ꯇꯥꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯍꯣꯔꯦꯟ ꯏꯃꯥꯅꯦ ꯇꯞꯅ ꯍꯪꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯊꯣꯛꯏ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ, ꯌꯥꯆꯪꯈ꯭ꯔꯦ꯫ ꯌꯨꯝꯗꯣ ꯏꯋꯥꯏ ꯏꯅꯤꯜ ꯑꯃꯠꯇ ꯅꯥꯏꯗꯅ ꯂꯩ꯫ ꯉꯁꯥꯏꯗꯒꯤ ꯇꯝꯐꯥꯁꯅꯥꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯦ꯫ ꯇꯣꯝꯕꯤꯅꯧꯅ ꯃꯩ ꯂꯥꯡ ꯆꯨꯈꯠꯇꯨꯅ ꯊꯥꯜꯂꯤ꯫ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯣꯟꯅ ꯇꯧꯔꯨ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯔꯨꯁꯣ꯫ ꯏꯃꯥ, ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯣ ꯍꯥꯏꯔꯅꯦ? ꯅꯅꯝꯃꯁꯦ ꯉꯁꯥꯏꯗꯒꯤ ꯃꯄꯥꯜꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯩꯁꯨ ꯍꯦꯛ ꯆꯪꯕꯗꯣ ꯈꯧꯇꯛ ꯆꯥꯏ꯫ ꯅꯪ ꯑꯗꯨꯝ ꯊꯣꯡꯂꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯐꯨ ꯃꯍꯤ ꯊꯥꯒꯠꯂꯤ꯫ ꯋꯥꯈꯜꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯏꯃꯝꯃꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯊꯥꯎꯃꯩ ꯑꯃ ꯆꯨꯈꯠꯇꯨꯅ ꯊꯥꯜꯂꯤ꯫
ꯐꯃꯨꯡꯗ ꯃꯅꯝꯃꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯏ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯝꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯅꯝꯃ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯃꯄꯥꯜꯁꯨ ꯊꯣꯛꯂꯛꯇꯦ ꯅꯥꯔꯕꯣ ꯈꯨꯝꯂꯛꯇꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ ꯏꯅꯝꯃ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗꯣꯏꯅꯤ ꯍꯥꯎꯅ ꯊꯣꯡꯒꯦ ꯀꯔꯤ ꯆꯥꯁꯤꯒꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯩꯖꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯤꯗ ꯆꯪꯂꯛꯑꯣ ꯍꯥꯏꯒꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥ ꯏꯅꯝꯃ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯀꯥꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯈꯛ ꯆꯪꯂꯛꯀꯅꯨ ꯊꯣꯛꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯇꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯍꯥꯏ ꯏꯅꯝꯃꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯏꯅꯝꯃꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯅꯆꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯁꯥꯎꯔꯪ ꯄꯦꯔꯪ ꯇꯧꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯇꯝꯐꯥꯁꯅꯥꯗꯨ ꯂꯥꯡꯂꯦꯟꯒꯤ ꯍꯟꯗꯃꯨꯛꯀꯤ ꯋꯥꯇꯥ ꯑꯁꯤꯗ ꯇꯥꯔꯨꯕꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ ꯍꯦ ꯑꯉꯥꯡ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥꯔꯣ ꯅꯪ ꯀꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯒꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯂꯒꯅ ꯆꯠꯈ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔ ꯆꯠꯂꯣ ꯏꯅꯝꯃ ꯃꯗꯨꯕꯨ ꯀꯔꯝꯕ ꯋꯥꯉꯥꯡꯅꯣꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯝꯅ ꯊꯨꯅ ꯀꯥꯁꯤꯗꯩ ꯊꯣꯛꯈ꯭ꯔꯣ ꯆꯪꯂꯛꯀꯅꯨ ꯁꯤꯗ ꯏꯅꯝꯃꯅ ꯑꯁꯨꯝꯅ ꯑꯁꯨꯛ ꯊꯨꯅ ꯁꯥꯖꯠ ꯍꯣꯡꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯃꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯕ꯭ꯔꯣ ꯅꯪ ꯈꯪꯅꯤꯡꯉꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯝꯕ ꯑꯣꯏꯔꯁꯨ ꯁꯦꯝꯗꯣꯛꯆꯒꯦ ꯑꯁꯨꯝꯅ ꯂꯩꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯝꯊꯣꯛꯅꯁꯤꯅꯦ ꯏꯅꯝꯃ ꯑꯩꯒꯤ ꯏꯆꯤꯜ ꯑꯁꯤꯗꯒꯤꯗꯤ ꯈꯛꯄꯜꯂꯣꯏ ꯃꯁꯤ ꯄꯨꯝꯕꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯇꯣꯝꯕꯤꯅꯧꯁꯨ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯌꯥꯆꯪꯕꯁꯤꯗ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯣ ꯏꯃꯥ ꯀꯣꯟꯅ ꯉꯥꯡꯅꯧ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯣꯡꯂꯨꯁꯨ ꯏꯅꯝꯃꯒꯤ ꯃꯇꯧꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤꯕꯨ ꯃꯤꯇꯣꯞꯂꯥ ꯀꯥꯁꯤꯗ ꯆꯪꯂꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏ ꯏꯅꯝꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯆꯥꯒꯤ ꯋꯥꯁꯦ ꯇꯥꯔꯕ ꯇꯨꯡꯗ ꯇꯣꯝꯕꯤꯅꯧꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯏꯃꯧꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯣ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯁꯥꯎꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯎ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯇꯝꯐꯥꯁꯅꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯈꯥ ꯇꯥꯗꯧꯔꯤꯗ ꯉꯁꯤꯅꯦ ꯑꯩꯒꯤ ꯈꯨꯠꯇ ꯃꯤꯁꯤꯕ ꯌꯥꯎꯔꯛꯀꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯍꯧꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯨꯕ ꯉꯝꯗꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯂꯦꯟꯁꯨ ꯆꯪꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ ꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯈꯨꯝꯂꯛꯇ ꯇꯣꯝꯕꯤꯅꯧ ꯇꯣꯂꯦꯟꯅ ꯃꯆꯜꯅꯨꯄꯤꯗ ꯑꯃꯨꯛ ꯍꯪꯉꯤ ꯂꯥꯡꯂꯦꯟ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯣ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦꯕ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯂꯩꯔꯝꯂꯤꯕꯁꯦ ꯇꯥꯆꯧ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯤ ꯃꯇꯧꯗꯣ ꯇꯣꯂꯦꯟ ꯉꯛꯅ ꯌꯦꯡꯍꯧꯏ ꯃꯤꯀꯨꯞ ꯑꯃ ꯑꯗꯨꯝꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯉꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯖꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯅꯈꯣꯏꯕꯣ ꯇꯝꯐꯥ ꯀꯩꯗꯧꯅꯔꯒꯦ ꯅꯈꯣꯏꯕꯣ ꯈꯨꯝꯂꯛꯇꯦ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯆꯤꯡꯅꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅꯇ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯗ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯃꯨꯛꯀ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯋꯥ ꯍꯪꯂꯒ ꯅꯈꯣꯏꯅ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯁꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯁꯤ ꯅꯈꯣꯏ ꯇꯥꯗꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯔꯤꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏꯔꯛꯏ ꯊꯤꯡꯕꯤꯔꯛꯀꯅꯨ ꯁꯦꯡꯂꯕ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠ ꯑꯁꯤꯅ ꯊꯤꯡꯕꯤꯔꯛꯀꯅꯨ ꯀꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯅꯠꯇ꯭ꯔꯣ ꯃꯤꯅꯝꯕ ꯀꯔꯤ ꯃꯤꯅꯝꯕ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯃꯤꯅꯝꯕ ꯂꯩꯈ꯭ꯔꯕꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯇꯝꯐꯥꯁꯅꯥ ꯃꯆꯤꯜꯗꯨꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯤ ꯅꯪꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯤꯅ ꯍꯥꯏꯔꯤꯕꯅꯤ ꯀꯅꯥ ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯗꯨ ꯍꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨ ꯅꯪ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯒ ꯑꯩꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯂꯩꯒꯅꯤ ꯃꯈꯣꯜꯗꯨ ꯇꯞꯊꯅ ꯅꯪꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯃꯗꯨ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯤ ꯍꯥꯏꯔꯣꯏ ꯇꯝꯐꯥꯁꯅꯥ ꯃꯤꯁꯛꯇꯣ ꯍꯥꯏꯌꯨꯅꯦ ꯃꯤꯁꯛꯇꯣ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ ꯇꯣꯝꯕꯤꯅꯧꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯏꯃꯧꯅ ꯉꯁꯤ ꯑꯗꯨꯛ ꯍꯪꯅ ꯁꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯑꯣꯏꯔꯦ꯫ ꯇꯝꯐꯥꯁꯅ ꯃꯃꯤꯠꯇꯣ ꯐꯩꯖꯩ ꯌꯦꯡꯉꯤ, ꯋꯥꯗꯤ ꯈꯨꯝꯗꯦ꯫ ꯇꯣꯝꯕꯤꯅꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯒꯤ ꯆꯤꯟꯊꯣꯛ ꯑꯃꯅ ꯏꯃꯧ ꯅꯨꯄꯤꯒꯤ ꯊꯃꯣꯏꯕꯨ ꯑꯁꯤ ꯌꯧꯅ ꯑꯣꯜꯍꯟꯕ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯑꯁꯦꯡꯕ ꯍꯥꯏꯒꯦ, ꯍꯣꯏ ꯑꯩꯈꯣꯏꯅ ꯏꯃꯧꯒꯤ ꯃꯐꯝꯗ ꯃꯤꯗꯤ ꯃꯤꯅꯝꯂꯦ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤꯗꯤ ꯆꯦꯟꯗ꯭ꯔꯤꯅꯦ꯫ ꯍꯥꯏꯖꯤꯟꯅꯅꯨ, ꯅꯇꯥꯠ ꯈꯪꯂꯕꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯤꯅ ꯃꯆꯤꯜ ꯊꯤꯗꯨꯅ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕ? ꯑꯁꯦꯡꯕꯗꯨ ꯏꯃꯥ ꯍꯥꯏꯒꯦ꯫ ꯏꯃꯧꯒꯤ ꯊꯃꯣꯏꯅ ꯂꯥꯟꯅ ꯂꯧꯔꯤꯕꯗꯣ ꯀꯣꯛꯅꯕ ꯑꯁꯦꯡꯕꯗꯣ ꯏꯃꯥ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅꯧꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥꯁꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯨꯝꯗ ꯄꯨꯔꯛꯈꯤ, ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯧ ꯏꯕꯦꯝꯃ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯕ ꯃꯍꯥꯛꯄꯨ ꯐꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯥꯡꯈꯤ꯫ ꯑꯁꯤꯅꯤ ꯋꯥꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯆꯦꯜꯂꯨꯕ ꯂꯩꯇ꯭ꯔꯤꯅꯦꯍꯦ꯫ ꯇꯝꯐꯥꯁꯅ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯔꯨꯔꯒ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯇꯣ ꯑꯁꯥꯎꯕ ꯄꯨꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯅꯦꯝꯊꯈ꯭ꯔꯤ꯫ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯜꯂꯝꯂꯕ? ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯂꯣꯏꯅ ꯂꯥꯜꯂꯝꯂꯕ? ꯏꯃꯧ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯪ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯔꯤ? ꯏꯃꯥ, ꯅꯃꯧꯁꯦ ꯋꯥꯈꯜ ꯀꯌꯥꯗ ꯊꯦꯜꯂꯨꯔꯕꯅꯣ? ꯃꯤꯀꯨꯞ ꯑꯃꯗ ꯐꯠꯇꯕ ꯋꯥꯈꯜꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯏꯃꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯃꯧ ꯂꯥꯟꯈ꯭ꯔꯦ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯏꯃꯥ ꯁꯥꯎꯗꯦ, ꯏꯃꯥ ꯁꯥꯎꯗꯦꯌꯦ꯫ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯠꯅꯒꯗꯕꯅꯤ꯫ ꯈꯠꯅꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯦꯜꯂꯛꯀꯗꯕꯅꯤꯅꯦ꯫ ꯏꯃꯥ, ꯍꯥꯏꯌꯨ, ꯏꯃꯧꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯂꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯆꯦ ꯇꯥꯟꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯈꯣꯏꯗꯨ ꯀꯅꯥꯅꯣ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ꯫ ꯇꯝꯐꯥꯁꯅꯥꯁꯨ ꯍꯥꯏꯗꯣꯛꯏ, ꯏꯃꯥ, ꯏꯆꯦ ꯆꯥꯏꯕꯤꯒ ꯏꯆꯦ ꯑꯔꯨꯕꯤꯒꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ, ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯦ꯫ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯀꯅꯥꯅ ꯇꯧꯕꯤꯅꯤ? ꯈꯪꯉꯣꯏꯗ꯭ꯔꯥ? ꯃꯈꯣꯏ ꯅꯣꯡ ꯑꯁꯤꯗ ꯉꯥꯟꯈꯤꯁꯅꯨ꯫ ꯁꯥꯎꯅꯤꯡꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯕꯤꯅꯧ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯃꯇꯥꯡ ꯆꯥꯅ ꯑꯔꯨꯕꯤꯒ ꯆꯅꯨꯒ ꯆꯩꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ ꯆꯤꯟꯊꯤꯕꯤ ꯁꯥ, ꯇꯧꯉꯝꯕꯤ! ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗ ꯍꯨ ꯀꯥꯝꯁꯤꯜꯂꯤꯕꯗꯤ? ꯍꯩ, ꯅꯄꯨꯛꯆꯦꯜꯗꯨ ꯈꯔ ꯐꯗꯣꯛꯄ ꯇꯝꯃꯨꯅꯦꯍꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ? ꯍꯥꯏꯌꯨꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ꯭ꯔꯣ? ꯏꯗꯣꯝꯆꯥ, ꯊꯥꯏꯅ ꯇꯣꯜꯂꯦ ꯅꯨꯄꯤ ꯆꯦꯜꯂꯤ ꯀꯥꯏꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯆꯦꯜꯂꯤ ꯆꯦꯟꯗꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯕ꯭ꯔꯥ ꯅꯈꯣꯏ ꯑꯗꯣ? ꯍꯩ, ꯆꯞ ꯆꯥꯅ ꯈꯪꯂꯕ ꯃꯇꯝꯗ ꯋꯥ ꯍꯥꯏꯕꯗꯣ꯫ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯅ ꯀꯔꯤꯅꯣ? ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯜꯂꯨ꯫ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯁꯝꯗꯣ ꯈꯨꯠꯗꯥꯡ ꯌꯦꯛꯇꯨꯅ ꯍꯥꯏꯔꯗꯕꯅꯤ꯫ ꯍꯟꯗꯛꯀꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯤ꯫ ꯃꯇꯨꯡꯗꯤ ꯍꯦꯛ ꯑꯁꯨꯝꯅꯒ ꯇꯧꯔꯛꯂꯕ ꯅꯈꯣꯏ ꯑꯅꯤꯅꯦ ꯍꯤꯡꯅ ꯊꯝꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯧ ꯆꯅꯗꯕꯤꯁꯤꯡ ꯑꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯔꯨꯕꯤꯒ ꯆꯅꯨꯒ ꯃꯤꯠꯀ ꯌꯦꯡꯅꯩ, ꯑꯗꯨꯒ ꯍꯥꯏꯅꯩ, ꯀꯩꯅꯣ ꯄꯥꯎꯁꯤ ꯌꯥꯝꯅ ꯊꯨꯏꯗ? ꯑꯗꯨꯛ ꯐꯖꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯈ꯭ꯔꯒ ꯍꯦꯛꯇ ꯍꯥꯏ ꯂꯩꯔꯝꯕ꯫ ꯑꯁ ꯏꯕꯦꯝꯃ, ꯆꯣꯞꯄꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯗ꯫ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯁꯦ꯫ ꯑꯩ ꯏꯀꯥꯏꯀꯣ꯫ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯩꯍꯧꯏ꯫